Jiribam Mayol kilometer mapan lom nongpok pang na chatlaga Leiba aduga National Highway number 37 dagina kha pang na kilometer amarom chatlaga Leiba Kuki Khutlai Paiba Jiribam ge Babukal Khunau Da Leiba Lauriyam Tomba Jahinifu Manga Apopalekitraba El Babasanagi Yumka Konana Leiba DUKAN ama Kuki Khutlai Paiba Shing Mei THADOKLAMLE Thaudok asigi matangda Yumbul Lauriyam Tomba na hai Irang asina maram oiraga Vijayanagari relief camp ta saidangtuna lerakpa jahi ama hele ngarang babu khalda chatuna mahaki yum inkol yengshilubada mahaki yum ga punba dukan adu maina tumna thadoklamba thengnapane isagi yum tumna mai thadoklambadagi thawong adu thamoi shona nuaite lambi thong phattaba amadi security matik jana thambidabadagi mai thabagi thawdok adu irai laina chathakibane maram aduna lengak na mai thadok pikraba yum adugi mahut ama sabifam thoi Security matik jana pibiro aikoi isagi yumda leijarage haina mahakna pendaba wafam kaya phongdokhi Kagi yung kay yimba sa rubasida nasagi ay yung ga dukan ga si chak na lerambani asina akoy mafam chana akoy leramiba jaga da isa-isagi matik chaba kaino yung kay sabire harga chakriba singje si matung ina akoy isa-isa iramdam sida hanjanba pamjay masidai sida sarkarna security matik chan thambire harga akoy lonariba Kuki ga lonariba jaga sida action thorang lokhat pire harga hanagi mafam cha chana isa-isa yumda leiba sumaina nungai jaifana leinaba haisi sarkar da haijari Hiram asiga mari lainana Hilgad Gram Panchayat Ward number 1 gi administrative committee ke member NG Cooperation High Matam kayagi mamangdagi mari lainaba authority da security matik chana thambiyo aikoi isagi yumda leijage haina haijabane adubu mari lainaba authority da ngasi fawba thabak oina pangthok pidana leire Jiribam gi Babukhal Sabugat amade Boroikhal hairiba khul ahum asida mi leitabadagi Kuki Khutlai Paiba Shing yum Mei Thaba Leptri hawjiksu security thambitabana maram oiraga yum kaya amang ata Thokan ba hore athubo matam da lenga na meeting changbituna khul ahum asege yum sing ngakpi senbiu haina magna makha chana phongdokhe mayum da dukan su yauna tawjebani adu tumna ma ge dukan gi poche ama man chingba na muk loina tak na leramne adu maram asina aikoi leiriba khun ahum aidi babu khan chabu ghat borikhal hagi government na aikoi lerei chi chahi ama hele relief camp da lerei cheng chi bawda security checking thorang to bide aikoi security pibiro aikoi chagi jungda hanjarage haina dc jiribam gi dc da so che kara thaja kha haija khare adu nasi bawda madugi chapchaba ibam mama government na sembi raktabani na aikoi chi relief camp da leiri adu hojik leiri ba makha ta na leiri ba jung ching chi so tharak pa yabagi akiba lei adu government na checking thorang oina aikoi jaga sing du da security thambiraga aikoi bo mafam chana khun du da hanbiyo aina government gi mai tai da kun ching